Ronglawi makha laikai adagi moirang ko ibu pi gelmol uimo khong da tawi haibado aikoina du tawbam maram sade tholei do madu amo hanna matunga thon birakanu aduga tawu matam da su madugi exemplar oiba media gi khuthang da crackdown tawkhre haibagi sab saba miyam na thajagadaba mongda tawbiu thopira o haiba wafam sini aikoina thamjarami se ko ani subada manipur tampaki khungangan nangnana Tamliba Central Forcing as a Miam Singya Singkonga, Equigi, Quidi Laptop Pigerga, Madugi second, Anishuba Palonoina, State Forcing na, Madugi Mahut Silaga, Nahalaga, Equi, Misam Miamda, Secure Oibugi Mawonga, Equida, Tambiu Hibaneva. Masi Hairiba se, Makoina, Tazaba, Pirei, Madugi final di, hayeng, Lomina Gadavani, Haina, Ebang Miam from the Tamjari. Ahum subada wafam masidi masimadi khanabada khoina demand yauraga su khanabada khitang pharak tagadaba leibanina masigi damakta di hayeng fine hayeng khanabada roiba oigani aduga mari subada thogdoga siga mari leinana thokiba mi siba naba asok apan mayam yauriba masigi pibham thokpa khudong chaba sing haibadi victim family sing aduda pigadaba khudong chaba sing adudi family victim family ga yanabada makhoi gi yanabagi makha pona government ga yanabiraga madu lobiba karigumba yanadaba tholaga su JAC na pangba yaba mateng pangbagi wafamda aikoina masi hanadagi charter of demand yaujabanina madu su makha process hujik tauri hayeng final oibagi hangsin natraga thunga tamda final oibagi thajaba leiri aduga manga subada haibadi tronglawbi khungangak liba Mathau Tauriba, Mathauda, Punging Changdaba, Section Daba, 8 Battalion, CRPF Company, P. Gelmol area, Amadi 2 JAC Company, Tronglawi Manning area, Ngai Bashinga Sigi, Matakta, Inquiry, Maram Saba Inquiry Matauraga, Mathau Section Dabagida Makta, Action Kara, Lobiu Hibasinabako, Masimana, Mangasu with that, Hamzavani, Masima Koina, Pangtoka Yaba Yadaba Hidukum, Nakanai, Foreign Hayeng, Natraga Hangsila Sima Koina, Pinel in a Pada Masigisu Arepa Matangani, Loinana Misam Miambu Bon Kapsin Duna Tumno Lairiba, Karisu Kangjadriba, Komlangi Manam Kangdriba, Taiwangi Chinjak Shabagi Mahau Ngamkhidre, Mabung Masan Anigi, Asigum Lava Mihatina Haliba, Amadi Masiga, Mishimina Togliba Singasigi Matakta, Aikoina, Tuna Pagatuna. Atubamatam da matik shaba saira pibiu haibasini masimaga aduga aroibadi mathaki wafam singa sibu thabak oina onthok piraktraba mathau taba khudingmaga do pangthoktrabadi asiba hakchang ase lawdaba galoinana so sam khoigi national highway Tidim lambi asida matam kaktaba ikana blockade chathaba haiba pandam maduni huji aikoina thamjari masi matangdani khoi JAC na kumna khana nai najabas amasi unabase respond to yamna phajai haina lawi taigum su aikoina final oidabanina madu aikoina mayamda final ni oire okay haibadudi haiba ngamdri